Lemna MS Office Application Amadi Operating System OS takpi tambibagi thoram ama ahumlak suba oina pangtuklagani haina Manipuri Students Federation gi maikidigi phongdurakli MSF ki Publicity Secretary Abhijit Kabrabam na thadrok pacherol amada lamdamasigi miyoi khudingmak computer gi knowledge mapung fana hehnabagi wakhalonda MSF amadi National Research Center NRC anina punduna Eikhoi Lairik Ningthina Tamsi Let's Study Well haiba academic campaign asigi manung na lemna computer course sing asi takpi tambibagi thoram pangtuklagani tha ama chupna tambigadawriba course asi chaliba September gi tang kunithoi dagi hogani amadi sit nimfu oigani hari hiramasigi matangda henba I pau khangningba singna 8413855199 9856 292297 amadi 9402459197 singda Pau Fawirak na ba kangalakli.